ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯨꯡꯆꯥ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯂꯧꯕꯨꯛꯇꯒꯤ ꯃꯌꯨꯝꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯆꯥ ꯑꯅꯤꯅ ꯃꯄꯥꯕꯨ ꯎꯔꯒ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯅꯧꯄꯥꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯕꯥꯕꯥ, ꯆꯥꯗ꯭ꯔꯤꯌꯦ꯫ ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ? ꯀꯔꯤꯒꯤꯅꯣꯅꯦꯍꯦ, ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯍꯩ, ꯀꯕꯣꯛꯂꯩ, ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯄꯤꯖꯗ꯭ꯔꯤꯁꯤꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯃꯣꯏ ꯕꯕꯥ, ꯆꯥꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯤ꯫ ꯃꯣꯏ ꯕꯕꯥ ꯂꯥꯛꯂꯒ ꯆꯥꯅꯤ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯥ ꯑꯅꯤꯁꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤꯅꯦꯍꯦ ꯀꯕꯣꯛꯂꯩ꯫ ꯆꯥꯛ ꯊꯥꯡꯇꯣꯛꯑꯝꯃꯣ, ꯑꯩ ꯈꯨꯠ ꯁꯥꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯎꯈꯤꯒꯦ꯫ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯊꯥꯡꯇꯣꯛꯑꯝꯃꯣ꯫ ꯍꯣꯏ, ꯊꯥꯡꯇꯣꯛꯆꯔꯝꯃꯒꯦ꯫ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯁꯅꯥꯃꯇꯨꯝ, ꯂꯥꯛꯑꯣ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯅꯕ ꯂꯩꯔꯝꯃꯨ꯫ ꯄꯥꯕ ꯈꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕꯥ꯫ ꯏꯕꯨꯡꯆꯥ ꯐꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯋꯥꯍꯩ ꯑꯀꯟꯕ ꯍꯥꯏꯔꯝꯗꯦ꯫ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯂꯧꯐꯝ ꯑꯃ ꯂꯩꯗꯨꯅ ꯐꯧ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯦꯝ ꯄꯥꯅ ꯆꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯕꯣꯛꯂꯩꯅ ꯐꯤ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯁꯨꯔꯤꯕ ꯑꯁꯤꯗ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯌꯨꯝꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯂꯩꯔꯤꯕ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯀꯅꯥꯗꯁꯨ ꯍꯪꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯅꯣꯡꯃꯇꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤ ꯃꯄꯤ ꯃꯔꯣꯜ ꯌꯥꯝꯅ ꯅꯥꯟꯅ ꯀꯕꯣꯛꯂꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯣꯛꯂꯩ, ꯅꯪꯗꯤ ꯐꯤ ꯁꯥꯔꯝꯂꯤꯕ꯭ꯔꯥ? ꯍꯣꯏ ꯏꯆꯦ, ꯐꯤ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯌꯥꯝ ꯅꯥꯟꯅ ꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ? ꯑꯩꯁꯦ ꯆꯩꯔꯥꯎꯕꯒꯤ ꯐꯤ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯡꯁꯨ ꯑꯃꯃꯝꯇ ꯄꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅꯅꯦ, ꯅꯪꯉꯣꯟꯗ ꯐꯤ ꯑꯁꯥꯕ ꯂꯣꯏꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯂꯧꯕ ꯀꯌꯥꯃꯨꯛ ꯂꯩꯒꯦ? ꯏꯆꯦ, 6 ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯏꯆꯦ ꯊꯣꯏꯕꯤꯅ 3 ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯅ 3 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ꯫ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯂꯧꯒꯗꯕꯁꯦ 3ꯅꯤ꯫ ꯑꯗꯨꯗꯤꯅꯦ, ꯅꯪꯒꯤ ꯂꯩꯔꯤꯕ 3ꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯂꯧꯈ꯭ꯔꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯏꯃꯨꯡꯗꯒꯤ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯀꯕꯣꯛꯂꯩꯅ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕ ꯐꯤ 3 ꯑꯗꯨ ꯃꯆꯦꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ, ꯁꯤꯅꯤꯁꯦ, ꯅꯪꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯁꯦ ꯑꯇꯩꯅ ꯁꯥꯕꯒ ꯃꯥꯟꯅꯗꯦ꯫ ꯅꯪꯅ ꯌꯥꯝꯅ ꯐꯖꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯁꯦ, ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ꯫ ꯃꯁꯤꯗꯤꯅꯦ, ꯑꯇꯥꯡꯕ ꯐꯤꯗ ꯐꯤ ꯍꯦꯛ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯐꯤꯁꯦ ꯎꯕꯗꯅꯦ ꯑꯩꯒꯤꯕꯨ ꯑꯣꯏꯅꯤꯡꯈꯠꯂꯛꯑꯦꯗ꯫ ꯁꯦ, ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯧꯍꯧꯔꯣ꯫ ꯑꯩꯗꯤꯅꯦ, ꯄꯤꯒꯗꯕ ꯂꯩꯔꯕ ꯁꯦꯜꯕꯨ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯥꯏꯅ ꯉꯥꯏꯍꯟꯕꯗꯣ ꯍꯩꯅꯖꯗꯦ꯫ ꯑꯗꯨꯅꯅꯦ, ꯄꯤꯒꯗꯕ ꯂꯩꯔꯕꯗꯤ ꯁꯦꯜ ꯑꯗꯣ ꯁꯠ ꯁꯠ ꯍꯦꯛꯇ ꯄꯤꯊꯣꯛꯄꯤꯅꯤ꯫ ꯏꯆꯦꯒꯨꯝꯕ ꯃꯤ ꯉꯥꯛꯇ ꯐꯤ ꯂꯩꯕ ꯂꯥꯛꯄꯤꯔꯗꯤꯅꯦ, ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯎꯊꯣꯛꯆꯒꯗꯕꯅꯤ꯫ ꯃꯥꯅꯤ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯁꯤꯡꯁꯦ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠꯆꯩ ꯄꯨꯈ꯭ꯔꯒ ꯁꯦꯜ ꯄꯤꯅꯤꯡꯗꯕ ꯑꯃ ꯇꯧꯔꯤ꯫ ꯃꯃꯥꯏꯁꯤꯡ ꯑꯗꯣ ꯏꯀꯥꯏꯗꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯗ ꯈꯔ ꯇꯣꯞ-ꯇꯣꯞꯅ ꯁꯦꯝꯃꯛꯄꯖꯥꯠꯅꯤ꯫ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯀꯕꯣꯛꯂꯩ, ꯅꯪ ꯑꯩꯒ ꯄꯨꯜꯂꯗꯤꯅꯦ, ꯅꯣꯛꯄꯗꯅꯦ ꯄꯨꯛꯂꯤꯒ ꯇꯤꯡꯗꯣꯏꯖꯥꯠꯅꯤ꯫ ꯑꯗꯣ ꯁꯦ, ꯑꯩꯈꯣꯏꯗ ꯄꯥꯟꯕ ꯊꯩꯕꯣꯡꯅꯤ꯫ ꯁꯤꯅꯅꯦ ꯅꯣꯏꯒꯤ ꯄꯨꯔꯛꯄꯅꯤ, ꯆꯥꯍꯧꯔꯣꯀꯣ꯫ ꯏꯆꯦ, ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯏ, ꯏꯆꯦꯁꯨ ꯆꯥꯈꯤꯁꯤ꯫ ꯑꯩ ꯆꯥꯔꯔꯣꯏꯒꯦ, ꯃꯊꯪꯗ ꯀꯩꯅꯣꯝꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯃꯇꯨꯝ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯧꯄꯥꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯏꯃꯥ, ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯒ ꯑꯩꯒꯅꯦ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯔꯨꯕꯅꯤ꯫ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯔꯤꯕ? ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯏꯆꯥ ꯑꯅꯤꯁꯦ꯫ ꯂꯥꯛꯑꯣ, ꯑꯋꯥꯡꯒꯤ ꯅꯃꯥꯆꯧꯕꯤꯅ ꯅꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯩꯕꯣꯡꯗꯣ ꯄꯤꯔꯝꯃꯤ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯏꯃꯥ,
ꯊꯩꯕꯣꯡꯁꯤꯗꯤ ꯌꯥꯝ ꯆꯥꯎꯋꯦ, ꯍꯥꯎꯔꯅꯤꯌꯦ꯫ ꯍꯥꯎꯔꯗꯕꯅꯤ, ꯆꯥꯔꯣ ꯆꯥꯔꯣ꯫ ꯅꯈꯣꯏ ꯄꯥꯕꯒꯤ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯈꯥꯛꯈꯤꯒꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯅꯈꯣꯏ ꯄꯥꯕꯗꯣ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ, ꯉꯁꯤꯗꯤ ꯍꯜꯂꯛꯇ꯭ꯔꯤ, ꯊꯕꯛ ꯈꯔ ꯆꯤꯜꯂꯝꯃꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯆꯥ ꯑꯅꯤꯅ ꯊꯩꯕꯣꯡ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯖꯕꯗꯨ ꯎꯔꯒ ꯃꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯤ ꯁꯥꯔꯝꯂꯕ ꯃꯇꯨꯡꯗ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯑꯣꯏꯅꯅꯕ ꯁꯦꯝꯂꯝꯃꯤ꯫ ꯉꯜꯂꯤꯉꯩꯗ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯍꯜꯂꯛꯄ ꯉꯥꯏꯖꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯍꯥꯟꯅꯗꯤ ꯉꯜꯂꯤꯉꯩꯗ ꯍꯜꯂꯛꯏ, ꯑꯗꯨꯒ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ꯫ ꯅꯄꯥꯁꯦ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯛꯈꯪꯗꯕ ꯃꯤꯅ ꯐꯥꯈ꯭ꯔꯕ ꯖꯥꯠꯂꯥ? ꯐꯔꯝꯃꯣꯏꯗ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ, ꯍꯜꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯅꯈꯣꯏ ꯄꯥꯕ ꯂꯥꯛꯄ ꯉꯥꯏꯔꯗꯤꯅꯦ ꯇꯨꯝꯕꯅ ꯍꯥꯟꯈ꯭ꯔꯅꯤ, ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛ ꯆꯥꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯎꯗꯦꯗ꯫ ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯅꯄꯥꯁꯤꯁꯨ ꯇꯨꯝꯅꯤꯡꯉꯛꯑꯅꯤ, ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨ ꯂꯥꯛꯑꯣ꯫ ꯍꯣꯔꯦꯟ ꯑꯃꯨꯛꯅꯦ ꯅꯄꯥꯒ ꯆꯥꯃꯤꯟꯅꯧ, ꯍꯧꯖꯤꯛ ꯈꯔ ꯍꯥꯟꯅ ꯆꯥꯎ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯀꯕꯣꯛꯂꯩ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯛ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯕꯨꯡ ꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯨꯝꯊꯔꯝꯃꯤ꯫ ꯀꯕꯣꯛꯂꯩ ꯃꯄꯨꯔꯣꯏꯕꯅ ꯍꯟꯃꯜꯂꯛꯇ꯭ꯔꯕ ꯑꯁꯤꯗ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ, ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯅꯥꯒꯤ ꯃꯌꯨꯝꯗꯕꯨ ꯆꯠꯂꯒ ꯍꯪꯂꯨꯒꯅꯤ? ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯛꯎ꯫ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯅ ꯅꯤꯡꯖꯔꯤꯉꯩꯗ ꯏꯕꯨꯡꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯣꯏ ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ? ꯊꯕꯛꯁꯤꯡ ꯑꯗꯣ ꯉꯁꯤ ꯁꯨꯕ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗꯒꯤ ꯉꯝꯅꯅꯕ ꯁꯨꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯊꯦꯡꯈ꯭ꯔꯦ꯫ ꯁꯦꯜꯁꯨ ꯉꯁꯤ ꯂꯣꯏꯅ ꯄꯤꯊꯣꯔꯛꯏ꯫ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯃꯄꯥ ꯑꯩꯕꯨ ꯉꯥꯏꯕꯗ ꯂꯣꯏꯅ ꯇꯨꯝꯃꯝꯃꯦꯗꯅ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯝꯕꯅꯤ, ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯥꯛ ꯄꯤꯖꯈ꯭ꯔꯕ꯭ꯔꯣ? ꯄꯤꯖꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯄꯥꯕ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯅ ꯊꯦꯡꯖꯤꯜꯂꯛꯄꯗ ꯊꯦꯝꯃꯒ ꯄꯤꯖꯈ꯭ꯔꯕꯅꯤ꯫ ꯀꯕꯣꯛꯂꯩ, ꯏꯆꯥ ꯑꯅꯤꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯄꯥ ꯑꯩꯕꯨ ꯏꯆꯥ ꯑꯅꯤꯅ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯑꯩ ꯂꯥꯞꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯆꯥ ꯑꯅꯤꯁꯤꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯑꯃ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯏꯆꯥ ꯑꯅꯤꯅ ꯆꯥꯎꯕ ꯁꯔꯦꯛ ꯐꯥꯗ꯭ꯔꯤꯉꯩ ꯂꯧ ꯏꯪꯈꯣꯜ ꯑꯃꯗꯤ ꯁꯦꯜ ꯋꯥꯠꯇꯅ ꯄꯩꯔꯒ ꯊꯝꯅꯤ꯫ ꯃꯗꯨꯅ ꯍꯌꯦꯡ ꯏꯆꯥ ꯑꯅꯤꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯅ ꯂꯦꯞꯄ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯣꯏ ꯕꯕꯥ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯀꯕꯣꯛꯂꯩ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯕ ꯑꯁꯤꯅꯗꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯤꯡꯕꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯅꯁꯨ ꯑꯩꯕꯨ ꯆꯠꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯦ ꯃꯤꯒ ꯂꯩꯇꯕ ꯑꯁꯤꯗ ꯑꯩꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤꯒꯤ ꯈꯟꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯀꯕꯣꯛꯂꯩ, ꯑꯩ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯔꯒꯦ꯫ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯧ ꯏꯪꯈꯣꯜ ꯀꯌꯥ ꯑꯃ ꯂꯩꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯏ ꯕꯕꯥꯅ ꯈꯜꯂꯤꯕꯗꯣ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯣꯏ ꯕꯕꯥꯅ ꯃꯤꯔꯝꯗ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ? ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯏꯇꯥꯎ ꯈꯤꯡꯕꯗꯨ ꯊꯦꯡꯅꯩ, ꯃꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯍꯥꯏꯅ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯗꯨꯅ ꯍꯟꯗꯛ ꯃꯈꯣꯏꯅ ꯆꯪꯕꯗ ꯑꯩ ꯌꯥꯍꯧꯅꯕ ꯍꯥꯏꯅꯔꯨꯔꯒꯦ ꯈꯜꯂꯤ꯫ ꯑꯗꯣ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯈꯜꯂꯤꯕ? ꯃꯣꯏ ꯕꯕꯥ, ꯏꯄꯨꯔꯣꯏꯕꯅ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯃꯈꯩ ꯏꯅꯤꯡꯇꯝꯅ ꯂꯩꯖꯕ ꯐꯪꯖꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯏꯆꯥ ꯑꯅꯤꯒꯤ ꯈꯟꯗꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯅ ꯆꯠꯄꯤꯔꯨꯔꯣ꯫ ꯀꯕꯣꯛꯂꯩ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯀꯨꯏꯔꯣꯏꯗ, ꯊꯥ ꯐꯥꯗꯅ ꯍꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯩ ꯍꯌꯦꯡ ꯑꯃꯨꯛꯀ ꯍꯪꯅꯈꯤꯒꯦ꯫ ꯃꯣꯏ ꯕꯕꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯇꯧꯕꯤꯔꯣ꯫ ꯃꯣꯏ ꯕꯕꯥ, ꯊꯦꯡꯖꯤꯜꯂꯛꯏ, ꯆꯥꯛ ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯔꯣ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯛꯆꯔꯝꯃꯒꯦ꯫ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯏꯕꯨꯡꯆꯥ ꯃꯆꯥ ꯑꯅꯤꯒꯤ ꯈꯟꯗꯨꯅ ꯃꯤꯔꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯈꯨꯜꯒꯤ ꯃꯇꯥꯎ ꯈꯤꯡꯕꯒ ꯇꯥꯟꯅꯔꯝꯃꯤ꯫
Itaw ibungsa, maduni aina hanadagi nangonda hairibado. Akhoi swaidadi thabak macha masu khara subanadi chakhotpa ngamloi haidana. Itaw, akhoi na miramda chatuna thabak amuraktang sururaga. Halakpada sel mayam ama puduna halaklibase. Akhoi su kanadrabadi miramda karigi chatuna wana suruni. Kanabagi chatlibani itaw. Nang amurakhak chatlubada matungdasu chatkena hairaktoriboni adum. Itaw, aisu swaida subasinadi icha anigini haiduna karigumba amata thamjinba ngamdri. Aduna itaw, natawaisu itaw khoina miramda chatuna tawriba thabak ada yaurage haiba laklibani. Itaw, madudi yamna phaba wani. Aikhoigi thabak suminananaba mi watana leiramlibani. Aikhoigi kholdagi kana kana haisigi khanduna leiramlibani. Adudi itaw, kai numitagi chakkadawribani. Itaw, hayengdagi chatlagadabani. Aduna itaw, nangsu napinarol yumsinba hauba yari. Hayeng ayuk ngana chakkadabani. Lamsu lapanina ayuk ana chakkiba asina horel nungthil yaugadawribani. Hoi itaw, ai amukta sem saduna thamlukige. Hoi hoi itaw. Ibung chama yum chatlammi. Moi baba, kari hainarage. Kaboklay, hayeng ayuk ngana chatpa tare. Aduna aigi pirol khara yumsinduna thamba hauradabani. Aise labukta kumduna phaugi phibamumta hana yengukige. Phausingdo tha amamuk leiradi lokpa yarani. Aina thabak sururaga halakpaga mapa chanarani. Aduna ai ngasi phajana yengsilamage. Hoi, moi baba na pugadaba phirondo ai sem sajaramage. Kaboklay, ngasidi icha anina chaningba ngado ai kaitheldagi leiragi. Hauna thonglaga chasi. Ibung cha labukta kumlukige haiduna yopak ama pairaga chakre. Kaboklay mapuroibana hayeng chatpada pukhinaba pochai khudingmak sem saduna thamlami. Ibung chana labuktagi halakpada macha anina pamjaba nga achauba ma leiraktuna thonglaga hauna chaminarami. Baba, imana babagi firol mayam ama yomaga thamise kadaida chatnabagino? Ipagaisu chatloida. Baba, awang lekagi machaubinasu baba hayeng atopa khunda chapagi wari sanaki. Baba asengbagi akhoi thadoga atopa khunda chatladoiro. Ipagi lingjen thoibi ipawa haigi. Ipana hayeng chatkadawribase naupaga nakhoi anigi phajaraba firol amadi ngamok leibani. Aduna ne nang pabana thabak chathoklingaida namana yadaba thabak amata tawba yade. Namagi mateng pangduna naupaga harau harau leminaram. Pabana halakpada icha anigi ahawba ngamok leirakani. Hoi baba, ado baba, kayam kuina leiraktoino? Kuira oida nongma ninidani paba thuna halakani. Ibung cha macha ani amadi magi nupibu thadoktuna miramda chatkani khanbada nungaizaramdi. Adubu macha anigi khanduna chattaba yade khanjarami. Mathangi nongalaktringaida kaboklay ngana haugatuna iru maithajaraga cha insang thongkatuna mapuroibabu pijarami. Chaba loiraduna ibung cha lainingtho ipa ibungo khurumduna chatnanaba thorakdi. Kaboklay, angangsingdo ai hawdokpirarogi. Horen makhoi anina hawgalaklaga ai ngamok leiduna thuna lakani haina them. Ai chatlage ko angangsingdo fajana sinu. Wakhal awaba amata khangana. Ai yam thuna halakani. Aina halakpaga yum asisu fajana saragadabani. Ado nangi kai leirauge? Aigidi yarani moi babada tikta kaidana hanbiro. Amatangdi hairaudana leirake. Moi babana apamba mehekta leibiro. Adudi aina phajaba mehekta khantharakpa tarene. Itawsingsu lai. Adudi ai chalage ko. Phajana chatpiruro. Ibung cha mataw mayamba thabak suba miramda chatkibadu uraga kaboklay mamittagi mapi taithokna yenglaga leihori. Madu pumnamak ibung cha su urami adubu mathamai kanba saduna macha anigi khanduna chatlami. Miram aduda migi chawraba yum kaya ama saba yaurami. Wabadi warami adubu ninghanaba leitana warabasu wanaba yumda leihoriba macha amadi magi nupibu nungaina thamjaningbana suba leplamde. Magi suba numba kanba matawadu uraga yumbuna su pinbirami. Kaboklay macha aniga ibung chabu lakpa numit adu ngaiduna leisarami. Lingjal thoibi mamana fi sabadu yausinduna mamagi mateng pangbirami. Ima, aisu fi saba hainingi
ꯈꯔ ꯇꯥꯛꯄꯤꯌꯨ ꯏꯆꯥꯅ ꯐꯤ ꯁꯥꯕ ꯍꯩꯅꯤꯡꯗꯕꯗꯤ ꯏꯃꯥꯅ ꯇꯝꯕꯤꯒꯅꯤ ꯁꯦ ꯌꯦꯡꯉꯨ ꯏꯃꯥꯅ ꯇꯧꯕꯁꯦ ꯐꯖꯅ ꯌꯦꯡꯉꯨ ꯑꯗꯨꯒꯅꯦ ꯁꯣꯏꯗꯅ ꯍꯩꯔꯛꯀꯅꯤ ꯀꯕꯣꯛꯂꯩꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯤ ꯁꯥꯕ ꯇꯝꯕꯤꯔꯝꯃꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯃꯇꯨꯝꯗꯤ ꯑꯉꯥꯡ ꯈꯔ ꯑꯣꯏꯔꯤꯕꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡꯆꯥ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯥꯅ ꯆꯤꯡꯒꯤ ꯃꯇꯥꯎ ꯈꯔ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯄꯣꯠ ꯌꯣꯟꯕ ꯆꯠꯄ ꯈꯔꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯈꯔ ꯊꯥꯔꯛꯂꯝꯃꯤ ꯕꯦꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ 이붕 그리 하비게다바노 이짤라 거북레 하이리버세 마니 이붕 아이 이사막니 이짤세 마시기 पैसा세 नंगिना पुरोइबना अखोइना ललोनबा चटपदा पिबिरमो हाइना पिरकपनि अदुगा इबुंचादो नुमित मरिनी मुक लेरगा लाकनि हाइरकपनि अदुदि इबुंग अमुक चलुखिगे इबुंचा मागी नुपि अंगांगिनि हाइदुना पिरकपा सेलदु उबदा कबोकले मबुकनिंग नुंसिजरमि नुमित मरिनी लेरगा मपुरोइबा हलकनि खनबदा हराउजरमि नुमित अदुबु ngaibadasu yamna wazarami असुमना हौजिक्ति मरिनी सुबा नुमित्तु यौरदुना इबुंचा मिरमगी कैथेल अदुदा मागी नुपी अमदी मचा अनिगी फिरोल लैदुना ngamok kaya amaga leiraktuना mayumda harauna halaknaba tawrami mataw singdi khul adugi harauba yauhoduna numit kharani adudi lehauraga halaklage haina lehore ibungcha magi nupi angangbu uzaningbana yamna harauna chinglambi adula anduna lakpa matamda khanghodana masak khangdaba masak lutpa mi kaya amana magi lambi thatuna magi ayawba sel khudimok munnanaba tawrakpa matamda makhoi mayamna इबुंचाबु मकोक्ता उतुपना थोमलमी आइ मी असिबसे लोखासिदे इंथखो अदुम सिजखरसनु थुने इंथौने मी लाक्दबदि अखोइ सिरेदना अदुगा मागी खाउदे यारिबा फिरोलसिंग असिदि अखोइदि कदौनी अदुनने मफमसिदा अदुम खुंदोम सखंगदबा मीसिंग अदुना इबुंचाबु मिनुंगसि लैतना मकोक्ता उतुपना थोमदुना तुरेलदा लंगथबिरामी असोमदना कबोकलै अमदि मचा अनिना मपाबु हलकपा ngaizarami अदुबु नुमिदांग थेंगलबा फावबदा हलक्तबा अदुदा वखल यामना वाजरमी कबोकलैना हाम मखैदि लाइनिंगथौदा दुक मैरा कटबदा मुत्तबनी अदुबु ngasidi मै अदु हंजिन हंजिन जुखलबसु पमुत्ता मुत्तुना लैरबा अदुदा कबोकलै चिंगनबा कया फावरमी हंगदबसु मपुरेबगा चमिनखिबा मतावसिंग अदुसु हलक्तबना हंगनिंगाय लैरमदे नुमित तरुकनि मुक लैरगा इबुंचागा चमिनखिबा ममानबा खरा कबोकलैगी मनाक्ता लाक्लमी कबोकलै मपुरेबा लाक्लब्रा हाइदुना हराउजरमी अदुबु माना खलुबगा तायोनबा ओइरमले कबोकलै इबुंचादो अखोइदगी हाना नुमित खरनी हाना युमदा हनख्रबनी अखोइना खुलगी कुमहै अमा याउदुना लेहौबनी अदुदा अखोइना ngasi halakpa matamda माना नखोइना माना चागिनी हाइना लैखिबा पोचे खुदिंगमा चिंगलंबी दुदा चखाइदुना तारगा लेरमी अखोइ मयामना माबु कोइथि थिबसु फंगद्रे ताखिंबा अगी नुपादो कदाइदा लेरमगनी माबु अमुक्ता फंगननबा थिबियु माबु अमुक्ता फंगननबा थिबियु कबोकले वखल मांगदुना लेमाइदा हिपथरमी अवांग लेकाइगी मचेदुसु पाउदु ताबदा चेंदुना लाक्लमी कबोकले वखल मांगलिबा अदु वखल तारा उयामंदबदगी माइबी अमा कौदुना येंगलमी खुंजा मियामना इबुंचागी खुंगुलिबदसु फंगबा कौबा लेत्रि हौजिक्ति कबोकले मपुरोइबगी वखलदा अंगावबी हाइबदु ओइरमी लिंजल थोइबी पिकलिबा मोपा अदुबु सेनाजरमी ममा अंगावबी अदुसु सेनाबदा वाजरमी खुंजा मियामना मखोइगिनी हाइदुना मतम खरदी मतेंग पांगबिरमी अदुबु नोंगमगी काउथोकपिरखि लिंजल थोइबिना मनाव नुपा अमदि ममाबु युमदा थमलमदुना चिंगदा सिंग चंदुना चेंग वालगा चारमी इचेगी बुंगु नंग इमासिबु फजना सेनरम युमगी थोंगाल वांगमलाल हलमगनु इचे थोना लाकी इचे ngarangsu chak puk thande ngasidi cheng khara yamna puro ko ai chak yamna chaninge ba hoi hoi cheng mayang walak tuini iche chatluki ge lingjal thoibi chengde sing chanduna mapul semduna makokta ngamboi ngamdeba puraktuna kaithal da yolami matam aduda awang lekai gi mama chobi aduna urami lingjal thoibi ya ichana asuk chawkhraba singa sibu nakokta haptuna puraklaga yoli bani ne machobi se matam khara pupu bu ngamdabadagi chatlubada icha anibu yingsinbidre naha makhaina khoibu khunja singna chana naba jenga amata bibidabra
ꯃꯆꯧꯕꯤ ꯍꯥꯟꯅꯗꯤ ꯄꯤꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯤꯕꯤꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ ꯁꯅꯥꯃꯇꯨꯝꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯕꯗꯒꯤ ꯑꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯆꯦꯡ ꯋꯥꯜꯂꯒ ꯑꯩꯈꯣꯏ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯏꯌꯦ ꯑꯣ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯌꯥꯎꯈꯤꯗ꯭ꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅꯣ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅꯗꯤ ꯂꯩꯔꯤꯉꯩꯗ ꯈꯨꯜꯒꯤ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯅꯤꯡꯗꯕꯅꯤꯅꯦ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯋꯥꯅ ꯊꯥꯖꯔꯝꯕ ꯐꯧꯁꯤꯡ ꯑꯗꯨꯁꯨ ꯁꯛꯈꯪꯗꯕ ꯍꯨꯔꯥꯟꯕꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯇꯨꯅ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯆꯧꯕꯤꯅꯅꯦ ꯅꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯀꯦꯇꯨꯀꯤꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯣꯡꯃꯒꯤ ꯋꯥꯠꯇꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯆꯤꯡꯗ ꯁꯤꯡ ꯈꯨꯟꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯅꯣꯡꯃ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯆꯦ ꯏꯃꯥꯗꯣ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯏꯉꯩꯗ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯁꯤꯕꯣ ꯁꯅꯥꯃꯇꯨꯝ ꯅꯪ ꯏꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯧ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯁꯅꯥꯃꯇꯨꯝ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯗꯨꯅ ꯃꯃꯥꯕꯨ ꯊꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯈꯨꯝꯃꯛꯎꯕ ꯏꯃꯥ ꯃꯆꯤꯜ ꯃꯧꯄꯥ ꯑꯔꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯪꯗꯨꯅ ꯃꯃꯥꯕꯨ ꯊꯤꯖꯔꯝꯃꯤ ꯁꯣꯝꯗꯅ ꯀꯕꯣꯛ ꯂꯩꯅ ꯑꯎꯕ ꯃꯤ ꯈꯨꯗꯤꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯍꯪꯂꯝꯃꯤ ꯕꯦꯝꯃ ꯅꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯦꯕ ꯅꯈꯣꯏꯕꯨ ꯎꯔꯛꯄ꯭ꯔꯥꯕ ꯃꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁꯤꯗꯤ ꯏꯪꯗꯣꯝꯆꯥ ꯀꯕꯣꯛ ꯂꯩꯅꯤ ꯃꯆꯥ ꯑꯅꯤꯅ ꯑꯁꯣꯝꯗ ꯊꯤꯕꯗ ꯂꯣꯏꯔꯝꯃꯅꯤ ꯃꯁꯦ ꯊꯦꯝꯃꯒ ꯄꯨꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯅ ꯀꯕꯣꯛ ꯂꯩꯕꯨ ꯊꯦꯝꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯩꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯌꯨꯝ ꯂꯩꯖꯩꯌꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯄꯨꯔꯤꯕ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ ꯑꯝꯇꯗꯤ ꯋꯥꯈꯜ ꯇꯥꯔꯨꯕ ꯅꯆꯥ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯏꯆꯥꯅꯦꯕ ꯍꯥꯏꯌꯣ ꯅꯈꯣꯏꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯆꯥꯗꯤꯅꯦ ꯁꯥꯟꯅꯕ ꯆꯠꯈꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯁꯦꯟꯅꯖꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯃꯥꯆꯧꯕꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯤꯟꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥꯅ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯀꯞꯄꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯈꯨꯟꯕ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯇꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯃꯧꯄꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯅꯤ ꯃꯇꯨꯝ ꯆꯥꯎꯕ ꯁꯔꯦꯞ ꯐꯔꯛꯂꯦ ꯃꯅꯤ ꯃꯇꯨꯝ ꯃꯆꯦꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯅꯤ ꯃꯇꯨꯝ ꯏꯆꯦ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥ ꯑꯃꯨꯖꯥꯎꯈꯣꯏꯒꯤ ꯐꯧ ꯌꯩꯕ ꯌꯥꯎꯔꯨꯈꯤꯒꯦ ꯅꯪ ꯏꯃꯥꯕꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯏꯆꯦ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯍꯤꯡꯈꯤꯁꯦ ꯍꯥꯏꯕꯅꯣ ꯃꯅꯤ ꯃꯇꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯏꯆꯦꯁꯨ ꯀꯟꯅ ꯁꯨꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯀꯣꯛꯍꯟꯒꯦ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯏꯆꯦ ꯐꯅ ꯀꯟꯅ ꯁꯨꯔꯕꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯛꯄ ꯉꯝꯂꯣꯏ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯂꯧ ꯈꯔ ꯀꯨꯝ ꯊꯔꯣꯏ ꯈꯔ ꯈꯨꯟꯂꯨꯕꯁꯤꯅꯗꯤ ꯑꯣꯏꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤꯗꯤ ꯀꯔꯕꯥꯔ ꯇꯧꯒꯗꯕꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯈꯛꯇꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯏꯆꯦ ꯄꯥꯕꯅ ꯊꯝꯂꯝꯕ ꯂꯧꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯑꯩ ꯃꯔꯨꯞ ꯑꯃꯒ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯈꯜꯂꯤ ꯃꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯤ ꯃꯅꯤ ꯃꯇꯨꯝ ꯄꯥꯕꯅ ꯊꯝꯂꯝꯕ ꯂꯧꯐꯝ ꯑꯁꯦ ꯏꯆꯦꯗꯤ ꯌꯣꯟꯊꯣꯛꯅꯤꯡꯗꯦ ꯃꯁꯤꯒꯤ ꯂꯧꯐꯝ ꯑꯁꯦ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯏꯆꯤꯜ ꯏꯄ꯭ꯋꯥ ꯆꯪꯗꯨꯅ ꯐꯧ ꯍꯨꯟꯗꯨꯅ ꯍꯣꯠꯅꯁꯤ ꯏꯆꯦ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯂꯧ ꯃꯆꯥꯗꯨꯕꯨ ꯁꯨꯝ ꯀꯣꯟꯗꯨꯅ ꯊꯝꯂꯒ ꯀꯩꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯏꯆꯦ ꯅꯧꯄꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯑꯃꯨꯛꯇ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯐꯔꯦ ꯏꯎꯄꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯪꯅ ꯐꯒꯅꯤ ꯈꯟꯕꯗꯣ ꯇꯧꯔꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯍꯜꯂꯛꯄ ꯐꯥꯎꯕꯗꯗꯤ ꯏꯃꯥꯁꯤ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯣꯏ ꯈꯔ ꯊꯨꯅ ꯍꯜꯂꯛꯑꯣ ꯑꯩꯅꯦ ꯂꯧ ꯌꯣꯟꯅꯕ ꯍꯥꯏꯅꯕ ꯆꯠꯂꯗꯕꯅꯤ
ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥꯒꯤ ꯃꯇꯧꯁꯤꯗ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ. ꯍꯌꯦꯡ ꯀꯣꯟꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯩ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥꯒꯤ ꯍꯣꯠꯅꯕꯗ ꯃꯌꯨꯝ ꯐꯥꯎꯕ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯝꯃꯤ. ꯃꯁꯛꯅ ꯐꯖꯕꯅ ꯄꯥꯈꯪ ꯀꯌꯥꯅ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯏ, ꯑꯗꯨꯕꯨ ꯐꯖꯕꯤ ꯋꯥꯍꯩꯅ ꯄꯨꯝꯅꯃꯛ ꯆꯠꯍꯟꯈꯤ. ꯃꯅꯤ ꯃꯇꯨꯝ ꯃꯄꯥꯅ ꯊꯝꯂꯝꯕ ꯂꯧꯐꯝ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯇꯨꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯃꯇꯥꯎ ꯈꯔꯒ ꯇꯧꯔꯝꯃꯤ. ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯈꯔ ꯀꯥꯟꯅꯔꯛꯄꯗꯒꯤ ꯃꯅꯤ ꯃꯇꯨꯝ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯛꯈꯤ. ꯏꯆꯦ, ꯍꯧꯖꯤꯛꯇꯤ ꯅꯧꯄꯥꯁꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ. ꯑꯗꯨꯅ ꯏꯆꯦꯅ ꯃꯤꯒꯤ ꯂꯧ ꯁꯨꯕ ꯆꯠꯄꯗꯣ ꯅꯧꯄꯥꯒꯤ ꯃꯥꯏ ꯆꯨꯞꯅꯅꯕꯅꯤ. ꯑꯗꯨꯅ ꯏꯆꯦ ꯉꯁꯤꯗꯒꯤ ꯇꯣꯛꯄꯤꯔꯣ. ꯃꯅꯤ ꯃꯇꯨꯝ, ꯑꯩ ꯑꯃꯗꯤ ꯅꯪ ꯀꯔꯝꯕ ꯐꯤꯕꯝꯗꯒꯤ ꯍꯧꯔꯛꯄ ꯃꯤꯅꯣ ꯍꯥꯏꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯈꯪꯏ. ꯉꯁꯤ ꯅꯪꯅ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯂꯛꯈꯤ, ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪ ꯀꯥꯎꯗꯕ ꯐꯩ. ꯅꯪꯒꯤꯁꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯅꯅꯕ ꯁꯨꯕꯅꯤ. ꯃꯁꯤꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ. ꯃꯅꯤ ꯃꯇꯨꯝꯒꯤ ꯂꯝꯆꯠ ꯑꯁꯤꯅ ꯈꯨꯟꯖꯥ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ. ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯧꯄꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯒꯤ ꯅꯨꯄꯤꯗꯨ ꯃꯅꯤ ꯃꯇꯨꯝꯗꯒꯤ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯦ. ꯃꯅꯦꯝ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯗꯤ ꯃꯅꯝꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯇꯨꯃꯤꯠꯀꯥꯡꯒꯨꯝꯅ ꯈꯟꯕꯤꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯕꯨ ꯅꯨꯡꯁꯤꯔꯣꯏꯗꯅꯕ ꯋꯥ ꯀꯌా ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ. ꯗꯗꯥ, ꯅꯈꯣꯏ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯕꯨ ꯁꯦꯟꯅꯕꯗ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯤ. ꯉꯔꯥꯡ ꯏꯃꯥꯟꯅꯕꯤ ꯈꯔ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯥꯅ ꯄꯨꯝꯅꯃꯛ ꯇꯟꯈꯥꯏꯔꯤ. ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯒꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ. ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩ ꯍꯤꯡꯕ ꯄꯥꯝꯖꯗ꯭ꯔꯦ. ꯇꯝꯐꯥ, ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨ ꯆꯣꯞꯄ ꯀꯌꯥ ꯑꯃ ꯅꯪꯂꯕꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯏꯅꯝꯃ ꯑꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯀꯦ ꯁꯦꯝꯗꯨꯅ ꯊꯣꯛꯈ꯭ꯔꯅꯤ. ꯑꯗꯨꯒ ꯃꯃꯥ ꯑꯉꯥꯎꯕꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯦꯟꯅꯧ ꯍꯥꯏꯅ ꯊꯝꯃꯝꯃꯤ. ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯕꯗ ꯑꯩꯗꯤ ꯁꯤꯗꯣꯔꯦ. ꯑꯣ, ꯃꯣꯏꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯗ ꯑꯩꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯈꯪꯉꯣꯏ ꯃꯇꯥꯒꯨꯝꯅ ꯂꯥꯛꯅꯒꯦꯅ ꯂꯥꯛꯅꯔꯤꯕ ꯖꯥꯠꯅꯤꯅꯦ. ꯈꯪꯅꯤꯗꯅ ꯃꯣꯏ. ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏ. ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ. ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯔꯝꯗꯦ. ꯃꯅꯤ ꯃꯇꯨꯝ ꯅꯣꯡꯃꯇ ꯃꯆꯦꯗ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯁꯤꯟꯅꯔꯝꯗꯦ. ꯅꯣꯡꯃꯒꯤ ꯆꯥꯛ ꯈꯔ ꯄꯤꯖꯕ ꯅꯠꯇꯅ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯤꯒꯤ ꯂꯧ ꯌꯥꯎ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯃꯤꯒꯤ ꯂꯧ ꯌꯥꯎꯕ ꯆꯠꯈꯤꯔꯝꯃꯤ. ꯃꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥ ꯑꯗꯨ ꯐꯥꯎꯕ ꯃꯅꯤ ꯃꯇꯨꯝ ꯈꯣꯏꯅ ꯆꯥꯛ ꯄꯤꯖꯔꯝꯗꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ. ꯇꯝꯐꯥ, ꯑꯩꯅ ꯂꯧ ꯁꯨꯕ ꯆꯠꯈ꯭ꯔꯕꯁꯨ ꯏꯃꯥꯁꯤꯃꯇꯪꯗꯤ ꯆꯥꯛ ꯄꯤꯖꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩꯈꯣꯏꯅꯦ ꯃꯤꯔꯦꯝꯒ ꯊꯛꯄ ꯉꯝꯖꯗ꯭ꯔꯤ. ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯈꯠꯇꯣꯏꯅꯣ? ꯅꯣꯏꯅ ꯊꯣꯛꯄ ꯉꯝꯅꯅꯕ ꯄꯥꯅꯈ꯭ꯔꯣ. ꯇꯝꯐꯥ, ꯋꯥ ꯉꯥꯡꯕꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯈꯪꯅ ꯉꯥꯡꯕ ꯐꯩ. ꯑꯍꯥꯌꯣ, ꯅꯈꯣꯏꯒꯨꯝꯕ ꯃꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯏꯃꯥꯅꯤꯒ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ. ꯑꯩꯗꯤ ꯑꯉꯥꯎꯕꯤꯗꯣ ꯂꯥꯌꯦꯡꯕꯗ ꯐꯔꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯍꯥꯠꯇꯣꯛꯈꯣ ꯌꯥꯗꯕ꯭ꯔꯥꯕ? ꯑꯗꯨꯒ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯖꯈꯣ. ꯇꯝꯐꯥ, ꯅꯪꯅ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅꯤ. ꯅꯪꯅ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯌꯥꯏ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ ꯀꯥꯎꯒꯅꯨ. ꯃꯅꯤ ꯃꯇꯨꯝ ꯇꯟꯖꯥꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯟꯕ ꯑꯗꯨꯗ ꯃꯅꯤ ꯃꯇꯨꯝꯁꯨ ꯊꯥꯖꯔꯝꯃꯤ. ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯦꯗ ꯍꯥꯏꯔꯛꯏ. ꯏꯆꯦ, ꯑꯩꯅ ꯅꯍꯥ ꯃꯈꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ. ꯏꯆꯦ ꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯀꯅꯥꯒꯤꯅꯣ ꯈꯜꯂꯣ. ꯏꯆꯦ, ꯃꯁꯤ ꯑꯩꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯕ ꯌꯨꯝꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯌꯣꯟꯊꯣꯛꯂꯝꯃꯅꯤ. ꯏꯆꯦ ꯈꯣꯏ ꯄꯥꯕꯨꯅ ꯊꯝꯃꯝꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯅꯈꯣꯏꯅ ꯊꯣꯛꯄ ꯇꯧꯍꯧꯔꯣ. ꯑꯩꯈꯣꯏꯗꯤ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ. ꯑꯗꯨꯅ ꯆꯠꯂꯅꯤ. ꯇꯝꯐꯥ, ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯣ. ꯑꯩ ꯃꯤ ꯀꯧꯔꯨꯈꯤꯒꯦ. ꯌꯨꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯌꯣꯜꯂꯗꯕꯅꯤ. ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯏꯆꯦꯒꯤ ꯅꯪꯒꯟꯗ ꯄꯨꯗꯨꯅ ꯆꯥꯎꯔꯛꯈꯤꯕ ꯑꯩꯒꯤ ꯎꯐꯥꯗꯨꯅꯤꯀꯣ. ꯅꯪꯕꯨ ꯏꯆꯦꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤꯕ ꯃꯗꯨꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ. ꯐꯔꯦ, ꯅꯪꯅ ꯂꯩꯖꯕ ꯌꯨꯝ ꯑꯁꯦ ꯅꯪꯅ ꯏꯃꯥꯒ ꯑꯩꯒ ꯌꯥꯝꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ. ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝ, ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯃꯠꯇ ꯂꯦꯞꯄꯤꯔꯔꯣꯏꯗꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ. ꯏꯃꯥ ꯏꯆꯥꯒꯤ ꯑꯁꯦꯡꯕ
ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩ ꯆꯠꯂꯒꯦ. ꯏꯃꯥ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯃꯁꯛꯁꯤꯡꯁꯤꯒ ꯅꯨꯡꯁꯤꯗꯕꯅ ꯍꯦꯛ ꯅꯥꯏ. ꯑꯉꯥꯎꯕꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯋꯥꯏ ꯍꯦꯛ ꯁꯪꯉꯅꯤ. ꯃꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗꯁꯨ ꯂꯩꯔꯔꯣꯏ. ꯃꯅꯤ ꯃꯇꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯈꯤ. ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯕ ꯌꯨꯝꯖꯥꯎ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯌꯨꯝ ꯂꯩꯗꯨꯅ ꯂꯩꯈꯤ. ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯐꯅ ꯉꯥꯡꯅꯔꯝꯗꯦ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯍꯟꯗꯛ ꯃꯅꯤ ꯃꯇꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯥꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ. ꯑꯁꯨꯛ ꯋꯥꯅ ꯃꯆꯦꯁꯤꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯒ ꯍꯧꯖꯤꯛꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯃꯆꯦꯒ ꯃꯃꯥꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯒꯤ ꯃꯍꯨꯠꯇ ꯏꯟꯊꯣꯛꯇꯨꯅ ꯊꯅꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯝꯆꯠꯅꯣ? ꯃꯥꯆꯧꯕꯤ, ꯃꯥꯅ ꯃꯆꯦ ꯑꯩꯕꯨ ꯃꯤꯔꯥꯏꯕꯗꯤ ꯀꯩꯁꯨ ꯈꯟꯗꯦ. ꯑꯗꯨꯕꯨ ꯏꯃꯥꯕꯨ ꯃꯤꯔꯥꯏꯕꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯗꯕ ꯑꯃꯗꯤ ꯊꯤꯅ ꯊꯤꯅ ꯐꯨꯕꯤꯔꯝꯕꯗꯨ ꯎꯕꯗ ꯑꯩ ꯊꯃꯣꯏꯁꯤ ꯈꯥꯡꯕ ꯉꯝꯗꯦ. ꯃꯥꯕꯨ ꯑꯩꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕ? ꯍꯩ, ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯐꯪꯂꯛꯈꯤꯒꯅꯤ. ꯐꯪꯗꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤꯅꯦ, ꯀꯩꯁꯨ ꯈꯜꯂꯨꯒꯅꯨ. ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ. ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ. ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯃꯥꯆꯧꯕꯤꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ. ꯅꯪꯁꯨꯅꯦ, ꯅꯃꯥꯒꯤ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯔꯕ꯭ꯔꯥ? ꯃꯥꯆꯧꯕꯤ, ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯏꯃꯥꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥꯒꯤꯗꯃꯛꯇꯅꯤ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯂꯦꯞꯂꯝꯗꯦ. ꯃꯃꯥꯕꯨ ꯉꯟꯅ ꯆꯥꯛ ꯄꯤꯖꯔꯗꯨꯅ ꯃꯃꯥꯕꯨ ꯁꯪꯕꯤꯅꯕ ꯂꯩꯇꯕꯅ ꯃꯃꯥꯕు ꯄꯨꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯝꯃꯤ. ꯏꯃꯥ, ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯔꯨꯕ? ꯅꯆꯥꯗꯤ ꯏꯃꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯤ. ꯏꯃꯥ, ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇꯗꯤ ꯇꯥꯔꯨꯒꯕ? ꯀꯅꯥꯅꯣ ꯅꯪꯕꯣ? ꯅꯪꯅ ꯑꯩꯕꯨ ꯆꯥꯛ ꯑꯗꯨꯝ ꯄꯤꯖꯔꯤꯕꯁꯤꯕꯣ? ꯅꯪꯒ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯍꯥ? ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯄꯨꯔꯛꯀꯅꯤꯁꯨ ꯍꯥꯏꯔꯒ ꯁꯨꯄꯨꯗꯤ ꯄꯨꯔꯛꯇꯦ. ꯑꯩꯅ ꯁꯥꯎꯔꯗꯤꯅꯦ, ꯅꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈꯤꯖꯅꯤ. ꯏꯃꯥ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅꯤ. ꯈꯪꯗ꯭ꯔꯕꯣ ꯏꯃꯥ? ꯐꯕꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯏꯃꯥ. ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯏꯃꯥ. ꯑꯣ, ꯑꯗꯨꯗꯤ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯄꯤꯔꯛꯀꯗꯕꯅꯤꯀꯣ? ꯍꯣꯏ, ꯑꯩꯅ ꯄꯥꯕꯗꯣ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤꯌꯦ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ. ꯄꯥꯕ, ꯅꯪꯗꯤ ꯅꯆꯥ ꯑꯩꯅ ꯋꯥꯕꯁꯦ ꯂꯩꯔꯝꯂꯦꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤꯔꯝꯒꯅꯤꯀꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯝꯗꯅ ꯂꯩꯔꯝꯂꯦꯟꯗ ꯆꯠꯂꯤꯕ? ꯉꯁꯤ ꯄꯥꯕꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯑꯁꯨꯝꯅꯁꯨ ꯋꯥꯔꯝꯂꯣꯏ. ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯀꯞꯅ ꯀꯞꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯕꯦꯃꯥ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ. ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯍꯪꯕꯤꯒꯗꯕꯅꯣ? ꯕꯦꯃꯥ, ꯌꯨꯝꯁꯤ ꯅꯈꯣꯏꯅ ꯂꯩꯍꯧꯕ ꯑꯣꯏꯔꯕ꯭ꯔꯥ? ꯍꯥꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯑꯩꯒꯤ ꯏꯃꯤꯡ ꯏꯕꯨꯡꯆꯥ ꯀꯧꯏ. ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯤ. ꯑꯗꯨꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ, ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯕꯥꯕꯥ, ꯅꯆꯥ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯕꯨ ꯈꯪꯕꯤꯗ꯭ꯔꯕꯔꯣ? ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ, ꯏꯆꯥꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯔꯝꯂꯦꯗꯅ. ꯅꯃꯥꯒ ꯅꯧꯄꯥꯒꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯕꯥꯕꯥ, ꯏꯃꯥꯗꯤ ꯄꯥꯕꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯒꯨꯝꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯗꯅ ꯂꯩꯔꯤꯌꯦ. ꯏꯕꯨꯡꯆꯥ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯂꯝꯃꯤ. ꯀꯕꯣꯛꯂꯩ, ꯑꯩ ꯂꯥꯛꯏ. ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ. ꯍꯧꯖꯤꯛꯇꯤ ꯅꯃꯥꯅ ꯆꯥꯕꯨ ꯋꯥꯍꯜꯂꯔꯣꯏ. ꯑꯩ ꯍꯜꯂꯛꯂꯤ. ꯇꯨ ꯌꯦꯡꯉꯨ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕ ꯈꯨꯗꯩ ꯑꯁꯤ ꯅꯨꯡꯁꯤꯗꯕ꯭ꯔꯥ? ꯀꯕꯣꯛꯂꯩ ꯏꯕꯨꯡꯆꯥꯅ ꯎꯠꯄ ꯈꯨꯗꯩ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯄ ꯍꯧꯔꯛꯂꯝꯃꯤ.
Imagi lingjel thoibi mani matum icha ani bu kadai da leibage ima nacha si da lei ima ai nangi nacha lingjel thoibi ne kari nangbu aigi icha lingjel thoibi ne haiba imadi matam sang wakhal ta da ba misak ama oiru re dana moi baba asuk sang laba matam asibu ima icha aikoi bu hundok lamduna kadai da lei biru bage aikoi bu asuk yamna wahan biri ba kari gino kabok lei aina thabak suba loiraduna chinglambi da halakpa matamda sakhang da ba mi kharana aigi selbu pambadagi aigi kok asida utupna thomduna turial da sire haina langthokpiraki adubu aina wakhal tarakpa matamda chingmi kharana aibu lakatna bibadagi hinglaki adubu aidi sangsara mada tawduna matam sangna leiruri aina tawtharakiba numit adudagi aigi mitta khudai ama pulaki khudai adubu ipa khulakpana lawshinuna thambiramkibani khudai ado ifamda sinarakpa matamda haukraba aigi wari pumba ningsinglakduna ai halakliba asini moi baba matung manaudi amuk hana miramda aikhoibu thadokduna chatpiranuko ai ichasingbu thadokduna amuk hana chatlaroi ipagi lingjel thoibi ichana nama amadi naupabu kayagi matik wana senajaramgani ipana miramda thabak suba chatlubagi pumnama thoklubani naupadi kadai chakhrabagi lingjel thoibi maupagi waribu machil thokna mama amadi mapagi mafamda lithokpa ngamjaramdi hikna kablaklami imagi lingjel thoibi naupado kaidaurabano imada singna tam lingjel thoibi kapna mapagi wari khudingmak tamlami haujikti mama amadi mapana mapabu yamna saunginglami lingjel thoibigi mataw adubu yengba ngamjaramdi haujikti khulgi miyamsu ibung chalak le dabada loina ngaknarami aduna makhoi mayum aduda mayam adu laknarami ibungcha nang halak ledana kabok lei nangsu haujikti wakhal tari ibungcha nangna mafam khangdana mangkhraba matamda kabok leina wakhal choirabi amagumna leiringai matamda lingjel thoibina maupa amadi mamabu kayagi matik wana senajarakpa adubu haujikti mani matumna machi amadi mamabu karisu khandana hundoklamduna chatkre iche aine hek pokjaba ichana adumna tawgani haiba mangda phawba mangludi machi asina mabu piklingai dagi yokpiraklaba aduk yamna minungsi khangdaba madi amuk hana aine yum asida changhal ibungcha machanupa mani matumgi wari taruraga yamna saurami haujikti hanagumna thaba inkhang suduna nungairaba punsi amada hingjarami kabok lei lingjel thoibiga makhoi anina pi saduna mama machana yamlaba sel kaya ama tanjarami makhoigi mangkhraba lofam adubu amuk hanjinduna phau tharaga lempana chajarami nongmayam thajadana mani matum phibam yamna kaina mayumda halaklami mani matum mama mapa amadi machi makhoi ahum ubada ngaklami ima baba ngasi aina uribasibu asengbara baba ima nachabu khangbidrabara ai mani matumni kanagi icha aikhoigidi icha nupa leite icha nupi amakhaktani nangbu kanano angaubara baba ai imaga ichegagi mafamda yamna lankre nachabu mukta ngakpi baba na mafam khangdana mangkhiba matam adudagi ichena aibu kayagi matik wana yokjarakiba madu punamak aina wakhal khantharudabana pumnamak kauthoktuna nungaibagi wakhalda tawduna leire adubu haujikti aigi karbar pumnamak sumutle aigi nupisu atopa nupada chenkre baba ima nachabu mukta nungsibi ai yamna lankre mado aikhoida haigadaba nate nachegi makhong konduna haijau iche ai lankre naupana langjakhiba iral mayamado amuta ngakpiyo iche ai yamna lankre ichegi mani matum ichena nangonda warauba sauningba kaisu leite nangna wakhal taraktuna lakpa asini ichena koinadagi ngairakliba lao haujikti aikhoi ani mama mapa popang sudaba macha haibadu oidri aikhoi anigi ima ipa suna leire
ꯏꯃꯥꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯅꯤ ꯃꯇꯨꯝ ꯏꯆꯥ ꯑꯅꯤꯕꯨ ꯏꯃꯥꯅ ꯎꯖꯕ ꯐꯪꯕꯁꯦ ꯏꯃꯥ ꯄꯦꯜꯂꯤ꯫ ꯏꯆꯥꯁꯥ, ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯕ ꯐꯪꯖꯔꯤꯕꯁꯤ ꯏꯁꯣꯔꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒꯗꯕꯅꯤ꯫ ꯕꯥꯕꯥ, ꯅꯆꯥꯅ ꯄꯥꯕ ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯗꯕꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯉꯁꯤ ꯋꯥꯈꯜ ꯈꯪꯇꯥ ꯍꯦꯛ ꯇꯥꯔꯛꯑꯦꯗꯅ꯫ ꯕꯥꯕꯥ, ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯏꯅ ꯀꯥꯏꯅꯔꯨꯔꯕ ꯃꯄꯥ ꯑꯃꯗꯤ ꯂꯥꯞꯊꯣꯛꯅꯔꯨꯔꯕ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯗꯨ ꯁꯨꯅ ꯂꯩꯃꯤꯟꯅꯕ ꯐꯪꯖꯔꯝꯃꯤ꯫ ꯃꯅꯤꯃꯇꯨꯝ ꯋꯥꯈꯜ ꯇꯥꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯐꯧ ꯊꯥꯗꯨꯅ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯐꯤ ꯁꯥꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯐꯖꯔꯕ ꯐꯤ ꯀꯌా ꯑꯃ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯤ ꯐꯥꯎꯕ ꯃꯥꯒꯤ ꯐꯤꯕꯨ ꯂꯩꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯅ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫